Social activist Dr. N. Sanatomba Mahana Christianity ki maramda amadi Yesu Christa thajakraba masasing ki maramda jaiba asigi maramda aina mayam ki mafamda kariguma kharadan ai gi wakalon kharadan thamjake tabung palista loksing singba akhang ai sapa kaya ama lei sin noksi dharma ama kai khumnaktaba lining leson amabu nuksiba ngamaktaba maram masidagini tabung palasida iramdam masida kangkhong chainar dibasing ase akhang ai saba amati pangal kanba thongna phaba lebak ningba saba kaya iramdam sida thokle ngasidi chinenoksi masagi dharmabu mirairaba mi adudi tin season gadabani dharma haibsin ha karino haibak masakhangde dharma haibsin ha na artha khangam magadi nahna adum mawhei do ngangamoi amadi palamloi dharma haibsi afaba asingba asumba do adubuni ekuna dharma hairibasi nahna kanagumba lining lesol amada thina nganga seiraga maduna dharmani haibadi maduk aranba wafam amani hoi tebang palista nahaki mingchat talamba yai nahak afauba activist amani social activist amani haining amba yai nahak afauba adumba chinchatpa aduma misak amani haina mayam sinasina mayam gi mitmang asida nahano wanningamba yai adubu nahna ngangthok leiba aduna takpade nahak dharma masakhangdaba lining lesson masakhangdaba aduma nipa amani haibasi aina phondok cheningmaduni tebang palista Ishwar amakhaktani leiribasi Christian haibasi Jesu Christ ki tung in khraba Jesu Christ bu thaja khraba sing adubuni Christian haina khangnaribasi akoi Jesu Christ thaja khraba sing markati nahana phana chairabasu ngangabasu aikoina tumina taba ngamliba aikoina karisu khandana thamoi pethokna hingba ngamlibasi karigino haiba matamda ahingba ishwar haibagi maramna aikoina hingba ngamlibani aikoina taba ngamlibani natrabadi nahaki thamoi aduda maigi ching pukhaiba adumna pukhaigani chakani nahana kanagum dharma amagi amadi lining lesol amagi hundona ngangbagi amadi chaibagi hak amadi right leite habse nahana ahan khanggadabani yam phajana ngangkhre yam phajana haikhre Dr. N. Sanatomba media ki through the lakpa matamda chin pongna khanau pongna thamoi ponna nahana ngangli chairi adubu nahana ngangi ba chairi basing ado kanada sinate Ishwardani. Tori mayukta nahakna mok tobu warbadi nahake natakta asuki matik awaba tarakpa yai. Mamangda su Govinda na maki nupina Ishwargi mayukta mok tobu matamna mahak khudong thiba nangkiba adugumna nahakso thokla loi haiba ngamloi. Dharma khudingmana nungsiba afaba asengba du tambi. Madu aikoina ngakpa ngamde inba ngamde madu aikoina chatpa ngamde. Nakhoigi nungchatki damukta nakoina dharma adu khulai wena sijane. Bible na kari phongdokpi Bible na aikoida takpiba asi aikoi nungsiu ngakpiu kokpiu Bible na aikoida takpi punchi mate khare sida aikoina amana amabu tuhatna duna amana amabu aikoi ngangna dunu hunna duna leibagi matam natte Yesu Christ bu thaja basing ase kanagumma mi amatana toro piraga apu henma karigumma misak amta leite nakse akhang ahini haibase mayamna haina nabi tamuk chongthorokba asuki mate ikaini ngai gi masak clip asi yengaga nahakna pung hongduna nahakna ishwarda repent tawduna haidatuna nahaki naran sing ado haidokso natrabati nahak asuki matik ishwargi pirakpa dandi ado nahak khangpang khangloi ishwarna workpa matamda makhon tokte nahak haifam khangduna awawa haifam khangdana maithiba haifam khangdana nahak sokthaba sodthaba wenwigani amana amabu nuksi chanana hingba ngamnana adum iramda mama weba ngamnana ba ikoi kona minasi musida ikoi jati bijati amadi dharma khaiduna ikoi leinaba werabadi sangsara sida ikoi nahak khakta ki dharma khaktang hingaga atei dharmana hinganu atei dharmana chatkanu haiba adudi yamna lanba wafamni nahaki lining lesson nahaki dharma do khaktang taibong palsita leiraga iramda masida leiraga nahak nungaiba ngamudra masi aina hamjaningba wangni masi kaidungai dasu hang natom de hingba ngamloi kaidungai dasu kanaguma ama yaudana kanaguma amagi support yaudana nahang tebang palista hingmada mapung phaba oiroi haibasi aina phungdok chaningma duni tebang palista Jesu Christian lakhibasi karigino kari maram gino haiba matamda nakoi gi phattaba khal nakoi gi pap ki oiba khal sing apha sajaning masing chokthok chaning masing ai mangaire haidana chalibasing nakoi gi damuktani ishwarna Jesu Christian na tebang palista lakhibasi ngasi ngasi nahakna pap chenbagi maramna ngasi nahaki I aduda pap yawbagi maramna nahakna kanagum dharma amu nungsiba ngamde kanagum dharma amabu nahakna ijat tawba ngamde kanagum dharma amabu nahakna ikai khumnaba ngamde matu karaidagi lai haiba matamda pap adudagi lai oja Dr. N. Sanatomba aina hajaningmadi pap adudagi nahakku nantok chaba ngamge hairabadi nahakna changeng ama tawbasi asuki matik tangai
ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯒ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯍꯤꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯖꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯕꯥꯏꯕꯜ ꯑꯁꯤꯗ ꯀꯔꯤ ꯐꯣꯡꯗꯣꯛꯏ ꯕꯥꯏꯕꯜ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯗꯨꯅ ꯈꯪꯗꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯅꯍꯥꯛ ꯆꯠꯈꯤꯒꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯁꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯂꯥꯛꯄꯅꯤ ꯑꯁꯤꯅꯤ ꯅꯣꯡꯁꯤ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯆꯔꯒ ꯅꯍꯥꯛꯄꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯕꯤꯈꯤꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗ ꯅꯍꯥꯛꯅ ꯊꯤꯔꯒ ꯌꯦꯡꯉꯨ ꯄꯥꯔꯒ ꯌꯦꯡꯉꯨ ꯁꯤꯔꯒ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯈꯤꯕ ꯀꯔꯝꯕ ꯏꯁꯣꯔ ꯅꯍꯥꯛꯀꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯔꯝꯕ ꯏꯁꯣꯔ ꯂꯩꯕꯒꯦ ꯀꯔꯝꯕ ꯃꯤꯡ ꯂꯩꯕꯒꯦ ꯍꯥꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯞ ꯑꯁꯤ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯟꯕꯤꯔꯒ ꯁꯤꯕꯤꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄꯤꯈꯤꯕꯅꯤ ꯕꯥꯏꯕꯜ ꯈꯛ ꯅꯠꯇꯅ ꯅꯍꯥꯛꯅ ꯑꯇꯩ ꯁꯥꯁꯇ꯭ꯔ ꯑꯃꯠꯇ ꯐꯪꯉꯣꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯣꯏꯕꯒꯤ ꯃꯔꯝꯅꯅꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗꯒꯤ ꯋꯥꯍꯩ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌ ꯄꯟꯗꯨꯞ 16ꯒꯤ ꯄꯗ ꯑꯃꯁꯤꯗ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯑꯃꯁꯨꯡ ꯁꯔꯒꯗꯨ ꯆꯤꯡꯒꯦꯂꯣꯜ ꯃꯈꯩ ꯉꯥꯡꯂꯕꯁꯨ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯃꯈꯣꯜ ꯍꯧꯕ ꯄꯤꯊꯥꯏ ꯑꯗꯨꯒ ꯈꯣꯡꯂꯤꯕ ꯀꯣꯔꯇꯥꯟꯒꯨꯝ ꯑꯣꯏꯔꯦ ꯅꯍꯥꯛꯀꯤ ꯊꯝꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯅꯍꯥꯛꯅ ꯙꯔꯃ ꯀꯌా ꯑꯃ ꯆꯠꯂꯝꯕ ꯌꯥꯏ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯀꯌా ꯑꯃ ꯆꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯝꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯉꯥꯛꯄꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯀꯣꯛꯄꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯗꯨ ꯙꯔꯃ ꯅꯠꯇꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯣꯏꯍꯟꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤ ꯊꯧꯖꯥꯜ ꯅꯨꯡꯁꯤꯕ ꯉꯥꯛꯄꯤꯕ ꯀꯣꯛꯄꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯝꯃꯣꯏꯗ ꯆꯤꯟ ꯈꯛꯇꯒꯤ ꯅꯠꯇꯕ ꯊꯝꯃꯣꯏꯗ ꯂꯩꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯅꯍꯥꯛꯀꯤ ꯆꯤꯟ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯍꯥꯛꯀꯤ ꯆꯤꯟ ꯑꯗꯨꯅ ꯑꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯍꯥꯛꯀꯤ ꯆꯤꯟ ꯑꯗꯨꯅ ꯑꯩꯒꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯍꯥꯛꯀꯤ ꯊꯝꯃꯣꯏꯗ ꯌꯦꯛꯅꯕ ꯃꯩꯒꯤ ꯆꯤꯡ ꯑꯃꯒꯨꯝꯅ ꯚꯣꯜꯀꯦꯅꯣ ꯑꯃꯒꯨꯝꯅ ꯄꯣꯛꯈꯥꯏꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯆꯤꯟꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯍꯥꯛ ꯇꯧꯁꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯅꯍꯥꯛ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯪꯗꯅ ꯈꯪꯕ ꯁꯥꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯍꯥꯛ ꯕꯥꯏꯕꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯗꯦ ꯕꯥꯏꯕꯜ ꯑꯁꯤ ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯅꯨꯡꯁꯤꯗ ꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯄꯥꯔꯨꯗꯦ ꯃꯄꯥꯟꯒꯤ ꯀꯨꯌꯣꯝ ꯑꯗꯨ ꯎꯔꯒ ꯃꯤꯅ ꯉꯥꯡꯅꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯅꯍꯥꯛꯅ ꯉꯥꯡꯊꯣꯛꯄꯅꯤ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯄꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯈ꯭ꯔꯕ ꯃꯆꯥꯁꯤꯡꯅ ꯉꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯆꯩꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯐꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯈꯤꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯏꯁꯣꯔꯒꯤ ꯒꯨꯟ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯗ ꯑꯣꯏꯔꯕꯗꯤ ꯊꯥꯡ ꯄꯥꯏꯔꯛꯀꯅꯤ ꯁꯤꯡꯖꯪ ꯄꯥꯏꯔꯛꯀꯅꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯍꯥꯠꯅꯔꯛꯀꯅꯤ ꯁꯨꯅꯔꯛꯀꯅꯤ ꯅꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯈꯤꯒꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜ ꯉꯥꯛꯄꯤꯕꯒꯤ ꯈꯨꯗꯣꯜ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯊꯝꯕꯤꯈꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯃꯗꯨꯅꯅꯤ ꯉꯁꯤ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯈꯖꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯕ ꯃꯇꯝꯗ ꯑꯣꯏ ꯊꯥꯡꯕ ꯈꯖꯥꯏ ꯑꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯒ ꯊꯥꯎ ꯍꯥꯏꯕ ꯉꯝꯂꯤꯕ ꯀꯅꯥꯒꯨꯝꯕ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯗꯅ ꯅꯐꯨꯗ ꯄꯨꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯈꯥꯡꯗꯨꯅ ꯂꯩꯍꯧꯕ ꯉꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯊꯝꯃꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯄꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯝꯃꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯗꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯂꯩ ꯄꯥꯡꯒꯜ ꯂꯩ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕꯁꯤ ꯏꯁꯣꯔꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯉꯥꯛꯇꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯁꯃꯥꯖ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯊꯥꯖꯗ꯭ꯔꯤꯕ ꯅꯟ ꯕꯤꯂꯤꯚꯔꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯕꯁꯤꯡ ꯅꯈꯣꯏꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯩꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯇꯣꯟ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯑꯥꯔꯊ ꯌꯥꯎꯗꯕ ꯑꯗꯨꯝꯕ ꯑꯄꯪꯂꯥꯏ ꯆꯨꯕꯒꯤ ꯋꯥꯍꯩ ꯋꯥꯉꯥꯡꯁꯤꯡ ꯑꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯅꯈꯣꯏꯅ ꯔꯤꯚꯦꯟ ꯇꯧꯖꯗꯨꯅ ꯅꯈꯣꯏ ꯊꯝꯃꯣꯏ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯆꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤꯗ ꯊꯝꯖꯅꯤꯡꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯊꯝꯃꯣꯏ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯗꯨꯅ ꯅꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯅꯩꯅꯔꯒ ꯕꯥꯏꯕꯜ ꯑꯁꯤꯗ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤ ꯇꯥꯛꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯈ꯭ꯔꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯄꯩꯁా ꯐꯪꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯐꯪꯖꯕ ꯉꯝꯅꯅꯕ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯖꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯗꯨꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯣꯂꯣꯞ ꯄꯤꯔꯒ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯙꯔꯃ ꯍꯣꯡꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯙꯔꯃꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯆꯠꯂꯣꯏ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ
ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ inba ꯍꯦꯟꯒꯠꯂꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯁꯥꯈꯤ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ inba ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯥꯒꯤ ꯇꯨꯡ inꯕꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯥꯡꯅ ꯃꯇꯝ ꯃꯥꯡꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯨꯗ ꯆꯠꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯨꯅꯤ ꯃꯇꯨꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯉꯥꯡꯅꯒꯨꯝꯁꯤ ꯃꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯆꯅꯅꯕ ꯃꯥꯒꯤ ꯙꯔꯃꯁꯤꯡ ꯑꯃꯗꯤ ꯔꯤꯂꯤꯖꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏꯅ ꯏꯖꯠ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯣꯏꯖꯕ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯃꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯗꯨꯝꯕ ꯋꯥꯍꯩ ꯋꯥꯉꯥꯡ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯐꯕ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯆꯝꯅ ꯅꯣꯠꯂꯨꯛꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯗ ꯄꯤꯖꯅꯤꯡꯕꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯇꯥꯖꯈ꯭ꯔꯕ ꯈꯨꯗꯤꯡꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯃꯗꯤ ꯏꯪꯊꯕ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ माबुदी काउथोकदबनी माबु रेस्पेक्ट तबुगी मथौ तादे मितै अमोरगदी मितै लाइनिंग चटकदबनी मनि मैतै पांगल अमोरगदी पांगल की लाइनिंग चसको मैतै की ब्राह्मण अमोरगदी ब्राह्मण की लिस्ट धर्म दो चलो